ꯃꯛꯇꯗ ꯃꯔꯨꯞ ꯃꯌꯥꯝꯕꯨ ꯕꯤꯅꯣꯗ ꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯆꯝꯐꯨꯠ ꯑꯃ ꯌꯥꯎꯔꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃ ꯌꯥꯎꯔꯦ ꯀꯣꯠꯅꯕ ꯈꯔ ꯌꯥꯎꯔꯦ ꯑꯗꯨꯗꯤ ꯃꯔꯨꯞ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯃꯔꯨꯞ ꯃꯌꯥꯝ ꯑꯩ ꯈꯨꯠ ꯍꯥꯝꯖꯔꯕꯅꯤꯀꯣ ꯑꯗꯨ ꯍꯧꯔꯒꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯝꯐꯨꯠ ꯑꯃ ꯍꯥꯟ ꯆꯥꯒꯦ 마요네즈 맨날 먹지. 뭔가 요새 wow. 좀 이거 좀 하고 알겠습니다. 라면 하고 사이로 짠짠러 얌새는 라스코티 로이바
Last coating is na. Ma'am ngasigi mayan thong baza phasana hawe aduga singjuju hawe adu khamen kharap de sa khang ni wa ko kan bagi aduga hawe hawe adu ma'am punama pu binod laina amuka na krumjari mathangi video da amuk unarsi